Numidang youth trust na social media platform Facebook da Numidang gi Pung 13 da Thagatlakhiba audio clip adu Islai Muswara Foundation ga mari leinadi amasung hiram aduda Islai Muswara Foundation paksilakpaga loinana center gi izat sokpa yaba mawongda laibak mayamda youth trust na uhankiba si laibak thibani haina amdona fongdorakli haukiba tarik 13 da lilong usoi pokpi mathak kuthabi mapada masakhang daba mioi khrana thokchom prem kumar singh apokpa thokchom sana zawba singh kawa sairom lairak amasung sorokhaiba malemngan ba apokpa sorokhaiba mangi kawa sairom laikai ani asibu masakhang daba khrana nisa chabagi mingda faraga mobile lahobagi thodok ama thoki maduda Islai Muswara Foundation lilong usoi pokpiga hiram amatada mari leinade adubu laibak thibadi youth trust kauba forum asna Islai Muswara Foundation Center asibu mingchat thiba yaba warol amadi audio clip thagatuna laibak mayamda Islai Muswara Foundation Center bu lana uhan basi yamna laibak thibani hiram masigi matangda wakat ama amdoda lakpadagi mari leinaba pumnama kauduna thizinbada amdona asengba pumba khangle asengba achumba khangninba leiragadi youth trust na laikai gi club natraga organization natraga CSO intellectual singdagi thigatlaga fongbiyu youth trust ki thabak thoram singda amdona matam chupada mateng pangani tawbatabu nakal amatagi wa taraga justice fangba ngamloi haina su fongdorakle hok jiba pang karom doida usul kopi mathak ta malengan ba amadi prem kumar ani gi sakhang da basena on biyo da phone jibu thida ba gi thabak ta the center sigi founder jina mateng pangire adu nata jo aina mabu thagale aduga malengan ba amadi prem kumar ani sigi ai sha makhurani kana gumba mioi khrana center asigi mingchat thina ba lana pau sandok piba asigi de ai yamna nungai jade taseng asumba pau khangngadi sokko pidala piraga kalam amadi maira pai bi dege asumba pau lobiu Ngrang kumar laibamna kawa sairom nayaktagi haukiba aprilgi tang 2026 da thokiba thogdo aduga lilong usoi pokpida laiba rehab center asiga mari amatada hiram amatada mari leinate MD Wahidur Elias Taslim Khan bi laibamna lilong tamya ismang lekai dagi miyo asina youth trust amadi miyamda lana uhanbani asengbagidi rehab center gi founder asina hoigi mateng pangbirambani thokiba tarik traum do da thokiba thodok to lilong usoi pi leibai rehab center asiga mari karimta leinade aigi phone dagi Elias Taslim Elias Waidur haiba misina aigi phone di lauraga youth trust ta phone tawjelaga lana sandokpani adu lebak mayamna khangninga gadi lilong usopi maira ka bi club ta angbiba yagani